Ngasi nungdan phongkiba kanglaipa Mera ki pause degi maroiba pau khara khangaisaraga miyamda khudo tamjige Kuki Merton singna kautru khulda drone ahum thajelakpadegi khulngapa singna double bere nongmaina breng phaya tawduna tanthokre Ifawe district alona reba Kangpopi district harautel gi chingthakta matang kaya gi mamangdegi Kuki Merton singa achoba kem ama oina leire loina mafam asida bunker kya saduna haujikso afaba makhal gi khulai paiba Kuki Merton singna khulingduna leire ngarang numidang su hari harautel chingthaktegi Kuki Merton singna kautru maite khulgi nongthaki sarokta Drone ahum pasilakre haina khunja singna phongdorakle ngrang numidang pung 8:30 taba matamda harautel sport university ki mathak thangba singge sarokta lairiba Kuki Merton singge bunker dagi drone ahum kautru maite lekai gi nongthaki sarokta thajilakre hariba drone ahum adu matam amatada mathang kautru ki nongthaki sarokta pasilakhibani minita rom padina laiki maduda kautru khulngak liba khulngakpa singna urakpadagi Khudakta double bere nongmai sijinaduna nongmai raum mangarom breng phaya tawbadagi drone ahum adu khudakta harautel romda paichinki haire khulngapa amadi khunja singna phongdoropagi matung inade kautru khul asi Kangpopi district ki manung chana lairiba harautel chingthakta lairiba Kuki singgi bunker sing asiga sumnadagi meter chani chahum rom lapna kautru khul asi chingya gi sarukta laibani maduna makoina chingthaktagi nongmai ama sumbong kapchinduna landarakpa matamda yamna komna thoi ngarang drone ahum thangna kautru khulgi nongthaki sarukta paishilakhi badu khola asigi hauji oiriba pibam ningthina khangdoraga makha tana nongmai amadi bom kapchinuna landarakna ba honarakadra haibagi chingnaba chaungna leire drone ahum paishilakpada khungapa khunja singna double barrel sijinaduna breng phaya mangarak tawkhiba matamtuda manaknapa mafam singna CRPF MR amadi Manipur police ka kangusu adumak lei adubu khut handuna nongmai kapkhiba amata leite Masigi matungda Kuki Merton singi maikaidagi nomai kaptharakpa amadi drone pachulakpana singbasu amata laikhide haire khulngakpa amadi khunja kharana phongdoropagi matung inade hauji harautel chingthakta afaba makhal khulai paiba Kuki Merton singna khutlengduna makhoigi bunker kaya saduna lairiba si manakna pada lairiba security force ki kanguna aduma khanglibani loina Manipur lengangna su khangna karigidamakta Kuki Merton singi bunker sing asi thugaidabano amadi Mafam asida lariba Kuki Merton sing asi tawthokna asum lahiliba karigino haiba wafam su phongdokpaga lonina athuba matamda harautel chingthakta khutlingduna lariba Kuki Merton sing asi athuba matamda tawthoktuna thangnana lariba kautru amadi maite khol singda lariba khunja sing laitana lehenba phangambiu haina su phongdokhi job card holder sing numisa magi thabak subagi kusuman center dagi direct masa gi account da transfer taroklagani Dr. L. Bobby Mahatma Gandhi National Rural Employment Guarantee Scheme MGNREGA gi anauba update oina job card holder amagi kusuma masagi bank da National Electronic Fund Management System gi khutangdagi laklagani loina job card holder sing numisa amagi thabak subagi kusuma center dagi direct masagi account da transfer taroklagani hani Imphal West District Jila Parishad ki chairperson Dr. L. Bobby na phongdokre ngasi lamfe DC complex manungda laiba Jila Parishad office da pangthokpa numin ini gi reorientation program on effective function of Jila Parishad amadi gram panchayat through e-gram swaraj haiba program loisimbagi thoramda ofam asi mahangna phongdokhibani Imphal West Jila Parishad organize tawduna numin ini chatharakpa program asida Imphal West Parishad member taragamari gram panchayat ki pradhan 38 na saruk yaduna e-swaraj ki anauba scheme asi gram panchayat singda karamna lengakna paikhalaba scheme sing asi pangthokadagi haibagi wakhalol expert kayana takpi tambikhi chairperson Dr. L. Bobby na makata na hai gram panchayat ki MGNREGA gi portal da noma gi hapchilakliba program sing khangdaba yaraktaba matam changna panchayat mathau toroktaba sida district panchayat development planting semba Jabrok level da laiba singa district level da laiba singa punchinaduna panchayat asi mamutana khanglaba matungda khunja singna chawkhat lambida pokhalangnabagi damakta administrative committee chairperson na thabon ningthina tawba ngamnaba hariba nominee ki training program asi pangthokpani haike mahal makhata na hai MGNREGA gi oina hanadi job card holder ama thabak hek hakhibaga maki thabak subagi khusumana se center ne state gi district aduga block level dagi job card holder adugi account da transfer tawrambani haujiti National Electronic Fund Management System dagi direct account haplagani
job card holder na numit chamanigi thabak suba yahalagani haina mobile monitoring selling lingduna job card ki thabak suba yamna kumna yingsimba hore haina phongdokki makha tarapoina pandam gi pause degi maru eba pau khara khangasaraga miyamda khudo tamjige leba kanaba honarubadagini issue tholak libase leba mangnaba huraluba nate Chief Minister Biren Center na akhoi ge damak pangba yaba mateng panglakli Manipur gi issue ase center te laiba senior leader singna kumna khanaba leire athubada positive response lakani thajai lengang leba ase kanaba honarubadagini issue thoklebase leba mangnaba huraluba nate hana Chief Minister Nongthomba Biren phongdokrai wafam ase nature pasu thekta laiba BJP gi thamal sanglenda ngasi party asubu hena mapangang kalanaba BJP membership draft ki pangthoki be state level sadasiyata workshop ta saruyatuna Chief Minister na phongdokhibani tharom aduga mari lenina Chief Minister CM Biren na phongdokhibada center da sahi kuntrarom palamba party amatana toromda bathabak thorom ngaktini BJP na Manipur gi damakta tawriba sei center na Manipur miyam gi damakta pangba yaba mateng panglakli FMR mito khandokpa amadi ngangphai sabal khaba yauna lamdam sigi miyambo Kanaba basic oiba thabak thorom kya pa khalakli implementation da matam khara changba khaktani haiki mahangna makha taraduna center na Manipur amadi lamdam sigi miyambo kanaba thabak thorom kya pa khalagi haibase document takpani akhoi isa da thajaba laitana atopa thaja hambangam loi maram asina akhoi ge damak center na lamdam sigi miyamge yaifanaba pa khalagriba thabak thorom singase akhoi isa hana thajaba changi ngachidi Manipur gi damak BJP lengana kari tawri haiba miyamna su tapna khanglakpa horabani haiki lonina Manipur gi issue asigi matangda Prime Minister Union Home Minister party gi President JP Nanda yauna BJP gi senior leader singna kumna khanaba leire atemba matamda meeting anira pangtokpa phok leikhre athubada positive response ama laklagani thajai lakpasu hore issue asi lenga asina leba asi kanaba honabadagi thoklibani masida wakhal sontha pamthokte lenga asina phamunaduna huralaga lebak mangnaba tawrubana te hainasu Chief Minister na phongdokhi ngasigi taram ajuda Manipur gi sadasya ta abhyang gi incharge Dr. Rajdeep Roy Nagaland amadi Manipur gi Sanghathan Mantri Abegari BJP Manipur Pradesh ki President Adhikari Mayum Sarda Rajya Sabha gi MP Sanaja Walai Simba yauna lenga ki Minister Singh MLA Singh lonina party ki caretaker ta kaya su saruyakhi Kuki Zo tribe singgi mathakta Genocide campaign chathabagi damak Chief Minister Biren phagadabani HTC Kuki Zo tribe singgi mathakta Genocide campaign chathai haina Chief Minister Nongthomba Biren da maral siraduna mahapu phagadabani haina Hill Tanaibai Council HTC na Union Government na taksingkrai HTC na thadoropa chero amada Indian State of Manipur da dariba Kuki Zo tribe singgi mathakta war crime chathai haina thenglabaswi thengna Chief Minister CM Biren na masana maraya jaba sigi damak lobachina thagale hairi Chief Minister Nongthomba Biren na masak khangdaba miyoi kharada mahana criminal act sing chathai haina yamna chauthokna wa ngangkhiba amadi wari sanakhibagi audio ama leak oirapagi ofam handakta di wire na phongkhrei amadi audio asigi matangda arambai tengol Maitai Cultural Organization gi Supremo Korongamba Khuman amasung drone activist Rushipia Kanguzam amadi ikai khumnariba MP Sanaja Walai Sembana tunga social media gi platform da matam chana confirm tawkre haiba wafam thamlakli leak oirakiba audio aduda Kuki Zo Bilesing da bombing chathaba lepnaba Union Home Minister gi order amabu reject tawkibagi matangsu Chief Minister masana yamna thongna fana masana yajana phongdokli maram asina Kuki Zo Bilesing da bombing chathaduna nupi angang singi mathakta war crime chathakiba asigi amade State Army degi nomairu tawkibagi damak mahapu phagadabani amaramda Chief Minister gi pokminaba manangnupa Rajendra Nongthombam na Imphal manungda leiba miyoi kharana mamal naidaba audio sing Congress workers sing na yonsile haina phongdokpa leikhre haina su zero asina phongdorakli wafam asigi matangda Kuki Zo MLA sing amadi wakhal manaba civil society organization singna lokholapa khongthang khudingma Hill Tribal Council na mapung phana sawakani haiba wafam thambaga lonina Maralairaba Chief Minister CM Biren bu phabiyu haina Union Government gi pungning chingchilakpaga lonina korongamba khumat Rushipia Kanguzam amasung MP Sanaja Walai Sembada credit su pirakli